ngasi phongwasi phongsingdagi maruoiba paw khara khongkacharaga myamda share tawjagi ahanbada November 8 pangthok kodoriba maraki mikhal mirep 13 gi manungda Narsir Hemanta amasum lukhoi gi mathakta criminal case pending lairi Election Commission of India ECI gi notification matungina mathang thagi tareta Manipur gi AC mangara maraki mikhal pangthoknaba thorang sing lokholakpada Singhat AC gi mirep ani khaktangi manungda ama withdraw tokthokibadagi lemhoriba amana uncontested candidate oihobudagi supnatagi AC mari khaktada pangthoklagadaba maraki mikhal asida lamba thengnariba apunba minute 13 gi manungda MD Abdul Nasir Moirangthem Himanta amasum oinam lukhoi gi mathaktadi criminal case pending leiramne pausi asina phangba official documents sing yumpham oiba pauna haibada makhoi masabi accused sing oina charge tawduna lokhatpa criminal case pending da leiramniba mirep singna lilong AC da mirep oiriba ex MLA Abdul Nasir Wangjing Tentha AC da mirep oiriba ex MLA Moirangthem Himanta amasum Wangoi AC da candidate oiriba ex MLA oinam lukhoini hairi document asi Supreme Court of India na pirakhiba direction dagi High Court of Manipur na state asigi sitting amasum former MP MLA singi mathakta leiba case singi matang register tawduna lokhatpa public interest litigation PIL number 38 of 2020 gi thasigi taraga mangada satakiba wayel da case asigi maru eba document ama okhibani numit sida case asi Chief Justice Ramalingam Sudhakar amasum Justice Ahanthem Bimol gi division bench ki item number 1 da laukhatuna masigi wayel satakibani maram masina document asi high court na laukhalagriba PIL asiga mari lainana thasigi taramanga phawbada laikiba maraki mikhalda mereb oiriba candidate ahum sigi oiba criminal case ki up to date status ni report asina makha tana haibada lilong ACG mereb MD Abdul Nasir ex MLA gi mathakta police na lakhatkiba criminal case ki FIR number 499 of 11 2012 ni case asi Imphal East ki Porompat Police Station kumza English singin taraga ni thogi November 13 ta register tawduna lokhatpani case asi Arm Act ki section 27 amasum Indian Penal Code ki section 325 by 427 by 34 gi makhada lokhatpani hairi case asi ki final report FR na Porompat Police Station ki mekedi gi FIR number 354 Porompat PS 2013 gi makhara prosecution da submit tawkhre hairi adumoinama police ki criminal case asigi criminal procedure code CRPC gi section 173 gi makhara thagalakiba final report asigi masigi mari lainariba Chief Judicial Magistrate CJM Imphal East ki kona phangba ngamdri hairi aduga Wangjing Tentha AC da Congress ki merep oiriba Moirangthem Himanta ex MLA gi mathakta police na register tawduna lokhatpa criminal case ki FIR number na 1566213 ni case asi Porompat Police Station na ex MLA asibu accused oina charge tawraduna kumza English singni ga 13 gi June 3 da lokhatpani case asigi section singna Indian Penal Code ki 457 by 458 by 506 by 427 by 380 by 34 ni case asigi final report Porompat PS na mamangi kumza English singni ga 18 gi December 13 mathoi da prosecution da submit tawrakre adumainama CRPC gi section 173 gi makhara police na submit tawrakiba criminal case asigi final report mari lainariba Chief Judicial Magistrate CJM Imphal East ki kona phangdre hairi loinana lenga ki minister oina Wangoi AC da BJP gi merep oina lamba tawriba ex MLA oinam lukhoi gi mathakta police na lokhatpa criminal case FIR number na 55 of 8 2009 ni case asi Imphal West ki Myang Imphal Police Station kumza English singni ga mapan gi August 3 da register tawduna lokhatpani case asi Indian Penal Code ki section 121 by 121 A 3420 Unlawful Activities Prevention Amendment Act amasum Explosive Substances Act ki section 5 ki makhada register tawune section sing asigi matung ina masigi maximum punishment na imprisonment for life ni adubu criminal casing lairiba maraki mikhal sigi mirep ahum gi manungda yawriba Wangoi ACG o lukhoi gidi ma ki mathakta lokhatpa case asigi final report haujik sai taraga mathu henjilaglaba phawbada Mayang Imphal Police na tharang tawramdri subnatagi case asigi investigation haujik phawba sathari amasum Forensic Science Laboratory FSL gi
expert opinion ngairi haiduna laithoklamle hairi hainasu pausi esina makhatana phungdorakli atopa pawam namu pawmi singbu masin menana bu hotnarakpa laibak thibani khelen thoksom threat manipur ni sinduna ngasi khelen thoksom gi humpurak suba mapok komon thorongga mari lainana media fellowship award ngasi manipur press club ta pangthokhiba thorom amada lanthokre fellowship adu award sangai express ki kalam list oiribi ngasekpam liklai laimada khusnakhi pangthokhiba thorom aduga mari lainana saru yakiba all manipur working journalist union gi president bijoy kaksing tabamna phongdorakibada paumi haibasi yamna chinglemba amadi society asida yamna su mathau taba sinpham amane society asida leiriba tongan tongan ba hiram singa mari lainana miyamna kanagadaba article yamna ibasu mathau tai asigumba khunai asigi oiba thaudok wathok yagi I pausing matau karamna igani amadi matau karamna mingonda wohang hangani haibana singba kayasu editor singna takpi tambi basi miyamna mak mathau tai khwaidigi lebak thiba ama hairagadi paumi singna ningtamna pau iba ngamlaktaba asini paumi si masin menbiba amadi tongan tongan ba aki akhang kya pokhalakpa asina paumi singi ningba kainingai masa ohali khara kanba amadi government da khara shokadaba pau iragadi editor natragana publisher singna adugumba pau sing adu phongbidaba kayasu yaudaba nati haiba wafamsu makna phongdokhi thoram aduga mari lainana khelen thoksom gi ayekpa saktamda miyamna hailai katuna ekai khumna busu unaki haina pausi isna makhatari atopa paw amanamu farm bill ahum gi sathing manipur yorokle longmi rop laiba asigi masing yamlaba longmi singi ahenba senthok lakhanna mingda prime minister narendra modi gi pauta makhada haukiba parliament ki nongju mifamda parliamentary democracy gi sana kaunlon sing thukaiduna masing yambagi sakti makhada pass tawhraba agricultural reform bill maridugi ona tainaba sapu state asidasu yorokle haina manipur gi longmi lumna phongdorakli Mr. Miyam gi punsi kannanaba parliament na pass tawhraba essential commodities act 1955 asigi maru oiba hiram sing thabak oina pangthoktuna aronba karbar tawriba sing phaduna ain gi makhada akpa dandi pinaba hotnadana BJP na lusingba NDA lenga asina haukiba jun marida ek asi nauna semdoktuna tilhau alu yauna atai lau singuga mari lenaba pothok tararom essential commodities act ki manung sanhankibada yaningdaba phongdoktuna lawmi organization amasum left party lusingba kayana prime minister amasum president da anauba ek asi amuk hana semdoknaba wakatche kya pisinki hairi corporate mapusingda ahenba khudong saba pinaba Narendra Modi gi lenga asina parliament ki nongju mifamda pass tokhraba agricultural reforms bill adu yaningdaba phongdoktuna lebak sin thungna general strike pangthokpada natana NDA lenga ki ariba khongbu ama oiriba siromni akali dalsu lenga asidagi lapthokhrabani miyamgi yaifanaba khandana corporate mapu amadi asoba senjau paibasingna hindu singi sauraba kumai durga puja amasum diwali da sauraba sinong tanba ngamnaba telhau amasum alu paisinna thamkibadagi haukiba october 13 da maharashtra gi telhau puthokpada maming leiraba thane amasum pune kaithelda telhau kg da lupa maudra amasum alu kg da lupa yankhai da yonarakpagi paudam sing phongdokpa nongma leiraga manipur da karbar mapu singna tilhau kg da lupa maudra amasum alu kg da lupa yankhai humpugi mamalda yonarakpada lenga asina khangsinadana laithoklibasi angakpa poi hairena su pauksi esina makhatana phongdorakli losilakpoina khangjinba kanagadaba content amana nungsa phangba thagi leimaida ising leiba thingnare thagi leimaida ising leite thawai panbasing leiramloi haina thajanaramba wafam amagi ona tainabada scientist singna ihan hanbo oina nungsa mangan phangba thagi leimaida ising leiba thingnare handak scientist singna nauna phanglakpa asina thagi leimai punamakta isingi molecule saithoktuna leiramba yabagi thajaba hena lehele hana khangnaramadi thagi leimaida ising leiribasi ayingba masum marum oiba mafamsing khaktada ising phangi haibasini